Tobiningba Mahiroi Singidamakta Sparkle Iju Service na Ebrota Master Toba Yabagi Kudong Chaba Pizari Management Engineering Professional Course Yauna any subjecta Master Tobagi Kudong Chaba Pizari Tambiningba Mahiroi Singidamakta Course Selection Documentation English Language Training Visa Application Mock Interview Preparation Accommodation Chingba Sparkle Gi Maikaidigi Mateng Pizari Loinana 100% Education Loan Scholarship Facilities Part-time Job Assistant Gi Khudong Chabasu Pizari Hairiba countries sing adudi UK, USA, Ireland, Australia, Russia, Italy, Germany na chingbani Akopa Marol Gi Damakta 7005273217 natraga 9366230077 natraga Aikoigi Office Northeast Window TV Building Hata New Chekon Road da Lengsin Birau Nurse Singidamak Achoba Opportunity Ama Buduna Luxury Madudi Hauzik Malaysia na Indian Nurse Singi Oiba Kudong Chaba Pinabagidamak Midiang Changlakli Vase Nursing Loidaba Chahi Humdagi Tadana Experience Laidaba Miyoy Singna Kudong Chaba Asi Lobiho Kudong Chaba Adu Studio Sita Links in the Lady Basi, Manipuri Sangaraba, AMMOCOC President, so every bar was a Jalani was a Ham the Lataram Jason. Was a humble lecture in Basically Tasi Tang Amadagi Horaga that Taramapan Post, Tagadaba, Raja Sabagi, me from Numit Humni Shuba, Numichida, Ikugi, Tunganba, Ikugi, Opposition Gi MP. Sing apongtok pa wafam da Manipur da President rule sangdok pagi muhuta Mikhal pangthok kadabani haina phongtok pa aduga mifam asida aikogi Prevention and Control of Pollution Amendment Act ase Manipur da su chatna hanaba aikogi Rajya Sabha gi mifam asida puthore boza puthorak pasiga mari lainana tongan ba opposition gi MP sing sina puthorak libase aikogi Manipur da aikogi yaifanabagi damakdadi tongan ba bill kya puthokli adubu Manipur da thengnariba awaba si kanana mayokna hanbano haina aikogi Trinamool Congress Party gi MP Susmita na so tongan ba wahang hangakpa aduga atopa Manipur gi sentiment hai batare Manipur da aikogi Mikhal thengnaraga hojik manglaingak leibase pamnari bani ba sigi sentiment si makta haise batare aikogi President rules se sangdok pagi mahuta Mikhal pangthok laga aikogi pangthok na bagi damakta aikogi opposition gi members sing sina phongdorok pase overall oina oja ngasagi Prevention and Control of Pollution Amendment Act sisu chatna bada yamna kana ba afaba mani khanjai aduga pulap overall oina yem kana pause kamai yeng be asa Rajya Sabha da hujiki puthokhiba aikogi bill sing hai batare Rajya Sabha da puthokhiba adumba keno singsi si hangana yengbada akhoi Manipur da leiriba akhoi hojik miyamna mayoknariba problem singse masi akhoi mapambi di yantattaba mapambi di phuktaba masadan thaba haiba ahlaban singi pawroma leibado adumaina yengba yaba taka amadi oi akhoi Manipur da leiriba unrest situation turmoil Manipur ngasi thoiba ngasi nena ta da phum sing se masi root cause kadai de gino haiba se yamna fazane analysis tawraga root cause sing adudagi hauna khut tharaga koi Manipur se sira permanently asugumba unrest situation sing yaudana na ba aduga ingna tapna amasung chana chinana amatoiba mongda akhoi Manipur gi masagi mausadi lejarakpa bagi cultural amasung magi historical privilege, historical right, historical legacy aduga loinana Manipur se as it is masi ikai khumna piraga thamna bagi policy program ama Bharat lengati adugumba parliament na yamna bukchel tingna khanna bifam thokpa pot amane abo masi gi ona taina bada akhoi gi matam gi oiba tongan ba divide and rule gi policy singse masi akhoi gi seisida impose torokanda akhoi seisida akhoi tongan ba law meyama tongan ba act meyama policy program meyama bill meyama khoi seisida pusalna na we thongsi chathaba aruga akhoi seisida masagi oiba BJP masagi oiba popular government ama leirambadu phawba
maram sungsa chadana akhoi internal gi crisis amaka internal crisis yu kanana center na thawaina ma ki articulate toba kanada blame tawna na ba akhoi gi kano sida blame tawna akhoi legislature singda moi masel mot manrak tabi digi PR thambani haina blame taw su tawgri ba parliament ta ami sama samakna manipur gi leriba MLA singchina mot manrak tabi digi leader leita digi chief minister waina na ba leader leita digi government se kano tawbani suspended animation da thambani haina pongdokhi ba nakalam rom dana akhoi law and order ga mari leina halakpagum ba su tawpa nakalam rom dana sigi suspended animation se thamakanda popular government se lehendra kanda center na akhoi sira tawningi ba policy program direct atheng na tawning ba policy program khara tawba yana na bagi thawak thawong oina su tawba that kind of akhoi policy program yam khak center sina tawra leiba sinadi akhoi manipur da hojik leiriba unrest terminal situation ado uncertainty aduga subsan jara kanda khoi even IDP singna ngasi mak manipur da mayok nariba mamit ki pi ga loina na mit ki pi ga loina ni hingiba yam uncertain oiba aduga ma yam mysterious oiba life amada hingiba se masi sigi permanent oiba waroi sinama permanent bai lambi da mangom da khajikta phawba inba khajikta phawba khong thang bagi poto rai sabagi ngarang khoi nan puthokriba khoi kano singse yang kanda kai gumam phawba ude haba tare ahoina dum akhoina hanatagi hena wakhal warga lakpa khoi manipur se masi lengak longi oina manipur se machet tanana ba thawuk thong kya lakadoribra haina khoina warga lakchabdo madugi maikaida henna khoi manipur se sum toramaga mamaida khoi Jammu Kashmir gi torkhibase sumba makhal gi outcome ama lakadra haibagi wakhalon dune hena mangom da sum naksalakpra kainom tawre adumaina thamjake hoi kana che oza na su panbi beda IDP singi matang sum haipet panbi hai jaba tare oza maru masinga mari lena na khoi gi pau da su yawba mutang lokha che oza December tha gi manung da isa gi yum da hanjal handrabadi hena kanba khongjang jangsin gani haba IDP singi side gi pau sin oza maru oina khoi gi sangai festival su pangthopa loi khre hai jaba tare sangai festival se IDP gi side amasung tong atongan ba civil society miam singna su ya dana dum pangthokre adu pangthok khraga sumaina leiringai sida akhoi festival gumadana akhoi sel thum se hek thadaraga tawba aduga IDP sigi ozana so haipet pangi beda permanent solution pu biraktaba maruina moigi permanent solution ase haibdi kari tawragadi oigani aduga hen effective oibada kai tawba yai habdo ozagi ngasagi sen thum na chingbase festival gumadana khara tharaga leiba moigi habidi IDP singi yumda halnabagi khongthang sidane karigumba thadadabagi mawong hek leiribase oza sigi hen effective oiba way da karamada changsalagadi hen effective oigani permanent solution je karin oigani haba oza gi oiba mo thambiro sa amayam na hen khoi loina makna khangna bawani IDP singi permanent solution haragadi akhoi atai karimata no oiba yaroi makhoi masa gi hana leijaramba mayum singdo madu amana restore tawba maduda mohana hanjan jabako aduga mafam duda if karigomba security gi oiba adugomba apprehension leitaragadi government of India haibase kanano makhoida duty ni obligation ni adugomba mioi singado kanagomba any citizen amagi akhoi apprehensive oiba adumba situation arise torpa taragadi makhoida security piba haibase makoi apprehension do madudagi makoi bo protect to baise citizen khudewak bo protect to baise government of India ki responsibility ne ba masi constitutional responsibility ne ba makoi da aduna IDP sing se makoi masa ge mayumda makoi hanjalan ga topani masa gi yum kai mang takhiba leiragana mang takhiba yum sing do state government na natragana central government ki adumba supervision makhada natragana central government ki direct supervision da adumba yum sing do amana sabiga do bani aduga mafam duda leiriba
tongan ba community dagi ate community de moide apprehension lakadaba leitaragadi madugi lakadaba apprehensive atmosphere to madu makoina control to godabani adugi thabak se government of India na paikhat pat sengna ngamdaba taragadi government of India has failed to provide the adequate security to the citizen of India go India ki citizen sida government of India na security provide to ngamdre haina koi logane adu security di provide to ngambam thoyaba aduga mafam da law and order natragana citizen singda bharat ki adugumba nagarik amada aduma security ki adugumba khudong thiba adumba apprehension create to taragadi adugumba apprehension create to riba missing to ki mathakta ain gi oiba yamna strict oiba thabak se government of India na paikhat ka do baneba masi paikhat pa ngamnana ba gi damakta mathau taba adumba adequate security do madu so provide to ka do baneba hoi adu si gi thabak si tobi da na khatnari ba kanglup ani sibu pichibi da ta bu ta dri ba laingak na Churachandpur da leiba maitai dubuna laingak ki security na Churachandpur da gi hondora ga Imphal da thamkiba Imphal da leiba security adumba kuki gi iseli naw sing duna Imphal da gi mafam am da punjal laga thamaga adu da gi amuka Kangpopi da Churachandpur da more da chalan kiba laingak na toraga sillaga chalan kiba sigi thong si pichibi da ta driwa Churachandpur da lariba maitai sing do security problem lera adi laingak ki security si na provide to laga moi do ngak selaga Churachandpur da thamang bodo ni more gi su more da thamang bodo mi Kangpopi su Kangpopi thamang bodo mi Imphal gi su Imphal da lenghan da na tham bodo bone ba da khoina sum khangjau boda Imphal da si chekon area se da last mioi khar leiho bodo phoba laingak ki adumba security ki mioi sing yauna thindo ki na dai ba madudagi hujik phawboda mi sing se magi leifamsida amona puraga amona khundal lita halaga thamnana be thong chi husu phawa pakhat pagi mami ta deba ado bharat ki territory amage manungda sumaina to ba ise masi yamna amukta thokriba unprecedented ne wa sise asidani akhoi IDP singsina akhoi yamna ningam daba yamna pen daba nungai daba pen namaga loinana movement na ise masi akhoi with solidarity ga loinana akhoi punamakna IDP singge somba khongthang side akhoi support tobham thoe tawdo bani aduga lengak ta khoina masida yenga leibagi mohta lengak se khoi mayam pura mangna khoi appeal to chumi khoi kanna approach to chumi lengak si soire lengak na tawriba thabak si soire ado taseng badi lengak ke se magi soire akhoina soire haijari base magi di kai gomba purpose amagi makhada mai objective amagi makhada purposefully hai tare purposefully paikhat pa khongthang ama oiram bai yai aduna maram ora kanda Shway bra shway the bra, my little topa, tabuk tori bani, and then I get them to be mongi. The house curly rakanda, manipur station at Tongan ba, Lengaki adumba talk tong me amonka, a divisive fiber, talk tong me amonka, by Halak Paseque, imminent trainer, a punamagna, Uraba Yai Havagi, Hasabana, I put in the power. Thagachiroja adu mathangda amuk lakchaning basina akhoi international gi thakta disabilities gi de pangthokre thauramasi ga mari lena Dr. Yasubanta na phongdokpada disabled singda negative ki mityeng yeng lambado hojikti matam natre leitre haiba wafam phongdokre wafam siga su mari lena oza disabled sing sina tawba da akhoi gi moi sing su yamna highly respect to ba madakar oi brana su khanjai aduga moigi contribution se ju yamna lei haina khanjai chaukhatpa khunai mo oira po matamda samna ekoi gi chauchauba contribution disabled sing na toramba mayamam ekoina dum haidi history da leina rabo wafam ngaktani aduna chaukhatpa khunai mo oibada moigi so chauba chapmana ba ekoi gi normal person singa chapmana ba thodang sing lei haina lojai ado oza moigi damakta tawbi pham thokpa kari Labage at hybrid to so Zagi from the Tamil. I'm so me was here quite Kunayamata away Himinariva Adumba Kogi cannot sing in Marakta Mui Kangluk Kayagi Marakta Koina Tongan but components in Havatare Mayam say Messi Akoi Zab Manaba Adumba Satung Pitum Manaba Ado Hingbagi level Manaba
ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯇꯁ ꯃꯥꯟꯅꯕ ꯑꯃꯅ ꯑꯃꯗ ꯄꯤꯅꯔꯤꯕ ꯗꯤꯒꯅꯤꯇꯤꯒꯤ ꯂꯦꯚꯦꯜꯁꯦ ꯃꯁꯤ ꯈꯦꯠꯅꯗꯕ ꯆꯞ ꯃꯥꯟꯅꯕ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯁꯣꯁꯥꯏꯇꯤ ꯑꯃ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯝꯕ ꯉꯝꯕ ꯑꯗꯨ ꯈꯛꯇꯗ ꯁꯣꯁꯥꯏꯇꯤ ꯑꯗꯣ ꯃꯗꯨ ꯁꯤꯚꯤꯂꯥꯏꯖ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯣꯁꯥꯏꯇꯤꯅꯤ ꯃꯄꯨꯡ ꯐꯥꯕ ꯄꯔꯐꯦꯛ ꯑꯣꯏꯕ ꯁꯣꯁꯥꯏꯇꯤꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯧꯅꯩ ꯑꯗꯨꯅ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯪ ꯍꯩꯔꯕ ꯑꯗꯨꯒ ꯃꯃꯤꯡ ꯂꯩꯔꯕ ꯁ꯭ꯀꯣꯂꯔ ꯀꯌꯥꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯔꯝꯃꯤ A society can be judged by the way it treats to its disabilities, minorities, and women's and weaker sections. Haiba adugi keno amakak koi matang sida amana remind toba yai ana khunai ma haibasi kamaina toba khunai no haibasi akoina judge toba matamda akoi maki aduda leriba weaker section sing haiba tare ado mapung maina akoi disabled oiraba adomba disabled si hojik matamdadi akoi differently able su hainer eko hoi akoi disabled haiba wahi simak akoi disabled oiraba adum mioi sing tuta insult toba wahi oina thui haidana adumaina longna kanda differently able haina adumaina hainer e hojik matamda ko na makoi si sumaina with dignity ga loina na makoi su human being amani haibaki with full honor, full respect, full dignity, makoi da piraga kunai sida hingminnabagi that kind of culture ado akoi mapung phaba kunai amo en bada madu mathau tai haidana ni disabled singi tongan ba numit observation toriba disabled singi tongan ba scheme kaya lenga semi ba disabled sing da tongan ba privilege kaya lenga piri se even akoi disabled singi akoi certificate pairaba singda tongan ba keno da akoi post apply tawba bu ero natraga even akoi oil pump hangge haba phawata disabled ki certificate pairaga prosto ba taragati makoi reservation gi category leibo ko sumaina akoi mafam khudi makta disabled singda makoi ki oiba status makoi oiba level khara thamise si pandam da thamani like wise akoi minority singse kunai da masing yamba kanglup na masing yam da kanglup ta kamaina yengbagi haibase kunai siam na mathau tai ba hoi ana khoi sire sida masing yam da kanglup sing siga masing yamba kanglup ka ani se nusina na hingmin na bagi da makta masing yamba kanglup na masing yam da kanglup ta kamaina treat to bagi haibase masi kunai ma kamain to ba kunai no haibase a certain to ba matam da sigi potsi yam na maru oi ba ana akhoi yam na culture ta ba yamna civilized oiba dum ba khunai ama koina akoi khunai si wehalat na bagi damakta hairiba kanglup sin maru oina disabled minorities women and the others weaker sections sing che yamna priority da ado akoi minung si ga loina na makoi da amna phasana treat tawba that kind of situation of culture ama akoi punamaki mindset ta basi purakadobani si leigadobani even akoina phampham public place ta phampham ama kano tawda phawa akoi nupi sing laagadi haugatlaga mangonda phampham pibagi yamna akoi lemjaba culture ga akoi atete kano sing da uidana ko like that akoina week kano nupi sing lakpata or akoi kano sing lakpada disabled sing lakpada maruaina akoina sakka ba kano toram su mang hatang lan thuolaga akoi tan tamna satpa sumba makalgi respect for with due regard for akoi yam da thamagadi akoi kunai se akoi kari hatare akoi saukhat patta nati akoi culture ta ba hatare mapung phaba adom ba kunai mo wekani hana admaina thajaba thame hoi thagajayo ja aduga mathangda amuk lakjage India lenga ke Ministry of Road Transport and Highways ki notice thokpagi matungina end of life vehicle matam helaba gari sing chapkhai bagi khoigi thokpa haidi central policy provision gi matungina thokpa notice amagi matungina manipur da su thabak thoram paikhatna ba manipur lenga ki transport secretary na notice thokre wafam asigi khoigi makhata ba oina chahi 15 amasu kun dagi helaba gari sing se registration do chatna dana bagi pausu khoigi lenga ki maikai dei leiroza khongthang asi karamai ni yengbe haidi sama khoigi phagi ju phagi haitare khoigi oza tolhal lena khoi mayam khangnaba comedian jamana khoi lila amada hai ki bam taja hoi
manipur si pungo ain sempam karkhana ne na ain sempam karkhana ne anu akoi pabung choi londa da hairaga na manipur gi ain bo ai lo hai no hana manipur da lakpa ek natraga manipur da lakpa ain gi wasidi akoi su penel samane na phammaga masigi mala da akoi no penel ga piba akoi gi kano ga akoi gi idea ga share to buse masi ikai ra bane hojik patam jai ikai ni ngai wai situation lakra bane manipur gi situation se ada ata ba khoi gi ayeng ba khoi gi kano sing na so fear sing na so akoi yamna kano hai ta tan ba hai ne da ba taning da ba phawra ba matam ma ni haijari ba ko maram di khoi ngang na ri ba khoi pi na ri ba khoi hai na ri sing si gi effective way ba pot si kari no hai ne yong kan da thoi na ma si gi kano se lai ta ba adu bo su kai de khoi ngasi khana nai na ri ba khoi ngasi ngang na ri ba khoi ngasi tham khre wa phom sing se masi ngasi ma ki oi ba matam da kai gomba ma tu gi effective way ba ado ma significance to khara watcha ba taraga su matam khara gi matung da di to generation ma na traga generation khara gi matung da di tung gi hore ba miron sing na si khoi na khoi society sira ngang na rami ba hai na rami ba pot sing se ma si khoi gi lok ka saitia oi na le hone ba ko ma si pot sing si research to ko matam da tung gi hore ba generation na phangakani thirakani ado khoi khonai se lei khri ba seng ba realities kari no hai ba do ma khoi na masak khangba namnana bo hana da si macha ka ma resource am hoira kani haina admaina khanjara kanda akoi adum hause hause ma ki wai nei effective oi de hair ga so mo bina bani hoi ana akoi gi ngarang hanta ai nepal da sasaru matam da kathmandu gi lambi sing tu da chejet am phau ta ba urakti hoi no akoi gi kano se system jine kamain tori ba akoi municipality duna kamai maintain toriba moi praja duna kamai na dugi mindset tu kamai na makoi da fix toriba adu yamna khandani ngai ni yamna ngani ngai ni Kathmandu gumba India ga yengna bata akoi chaukhat pa wali pa adumba mafam amagi capital do atai mafam sing dati sasaram de ado Kathmandu chatpada akoi no ujarak pa ado chejet am phol lambi da tahauti bazar ga nakna bal lambi bazar phawra chatpa lambi do khitang outskirt ta level lambi sing do chatpa chejet am phawrakti sigi culture sina kamain torino lambi ma matai da lambi me ada gari khamjal la leibam to urakti street vendor am to urakti adagi akoi footpath kari kra lambi me ada sajandra mayam chabun lepam to urakti sina kamain tori chano na khoi sida systematic oi taba bazar sare imphal bazar gi akoi basida tawrib se street vendor am yomaga leisale bazar suma pham rang khangde traffic suma pham rang khangde parking suma pham rang khangde systematic amata oide hoi street vendor leriba singchi makhoi gi oiba market facility krai dano senba yaba kamen sinbi khro yaroi da mafam oraga na makhoi singdu bazar da phamba yade ha strict oiba pot amadi thambiro makhoi singdu accommodate tawna na krai dano policy ma sembiro atu su tawte then gari sahi kul helaba gari harise magi matam helaba gari harise masida kari problem create to ha matam na sound pollution create to noise pollution sound pollution noise pollution to create to then awu akhoi gi air pollution create to then ade akhoi gi sirai sida tongan ba ta na ta ba duga loina ba pola tore loiba adum ba problem me am create to ana gari singsi hajana matam chana adum ba sahi helab singse strictly enforce toraga masi loisana na bagi policy program sembam thoi tawpham thoi leifam thoi ba ada akhoi na wajari ba akhoi na akhoi da question tawjari ba akhoi da fill tawjari budi madugi posing no kayam yam na effective point na tawgadori ba no manipur da lakpa ain bo aila manipur da ain implement tawribra ain chatnaribra haiba question do adai da ni aina ngasai ma ahad da panjakri ba forms
ꯍꯣꯏ ꯊꯥꯒꯠꯆꯩ ꯑꯣꯖꯥ ꯑꯗꯨꯒ ꯑꯝꯇꯪꯒ ꯂꯥꯛꯆꯒꯦ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯇꯣꯈꯥꯏꯕ ꯕꯖꯦꯠꯀꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯈꯔꯅ ꯄ꯭ꯔꯣꯇꯣꯀꯣꯜ ꯀꯥꯏꯔꯒ ꯄꯤꯁꯟꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯑꯦꯛꯅꯣꯂꯦꯖ ꯇꯧꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯔꯒꯤ ꯊ꯭ꯔꯨꯗꯒꯤꯁꯨ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯐꯥꯏꯅꯥꯟꯁꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯣꯐꯤꯁ ꯃꯦꯃꯣꯔꯦꯟꯗꯝ ꯊꯣꯛꯂꯛꯄ ꯑꯁꯤ ꯑꯥꯔꯇꯤꯀꯜ 371 से थुगाइबनी मसी तौबिगनु हाइना अखोगी मणिपुरगी रिटायर्ड डिस्ट्रिक्ट एंड सेशन जज अरिबम नोटोनेश्वरी यावना मियोय मंगाना प्रेसिडेंट द्रौपदी मुर्मू द मेमोरेंडम पिशनग्रजा वफम सिगी मतांगदि करी वफम थंबिनिंगे अखोय हानादगी मसी अखोय हानादगी अखोयना एंटिसिपेट तौरगा लाकबा होय हानदगी अखोयना मसी एक्सपेक्ट तौरगा लाकबा पोत अमख अखोयना खनबदो मधु हाथुकी लाइन दुमक लाई हैना दुमाइना थमचगे मरमदी ngasi manipur da lairiba manipur gi idp ki issue loisandaba adagi kanglup naina keto jaization tawrakpa buffer zone create tawrakpa haujik phawba chapchana free movement lehandaba adagi haujik phawba chapchana kanglup ani gi कनो से एंगेजमेंट से फजना तौरगा अनि मरक्ते एमिकेबल सोल्यूशन पुरना बहना दबा एज वेल एज भारत की अदुगुम्बा सिक्योरिटी फोर्सिंग से फजना सिजनरगा कांगलुप अनि मक्सी करिगुम्बा मता अखोई आइन गे मायोक्ता लेंग ओटपा यारोय हाइना स्ट्रिक्ट ओइबा एनफोर्समेंट दो अदो थमगा अखोई प्रजा सिंग से एज पर कॉन्स्टिट्यूशन गी मतुंगिना मागी आईडीपी सिंग हंजनबा फ्री मूवमेंट गी इशू लेहंदबा एज वेल एज अतई कनो मयाम से लेहंदबा अदुगा अखोई मसेल गी मरक्ता अंडरस्टैंडिंग गैप अमा लेगदबा अदुसु वरी सानरगा अंडरस्टैंडिंग गैप सोल्यूशन बसी थबक हाउजिक फावत तौदना लेरिबसे सी अखोई नुंगी ओइबा पर्पस अमा भारत लेंगा के लेरम गनी हाइना बनेबा लेफम थुई हाइना बनेबा नुंगी पर्पस जो करी ओइबी याय हाइ मयाम खन्नगरे म्यांमार दा लेबा जियोपॉलिटिकल गी ओइबा मागी इंटरेस्ट अदुगा चाइना की एक्सटर्नल थ्रेट की वाफम नॉर्थ ईस्ट दा लाकपा मनु अतते रीजन मणिपुर की अतते मणिपुर का लोइन नॉर्थ ईस्ट की स्टेट सिंग से लेरिबा वाफम से चाइना ना अप्रेंशन लाक चाइना दा अप्रेंशन लाक का की बगी पोर्ट then अखोई मणिपुर की मनुंगी ओइबा इंसर्जेंसी सोवरेंटी डिमांड तौबा खोटपा सिगुम्बा पोट मयाम सि मतम पुनमक की ओइना परमानेंटली चपखाइननबगी वखलोन असिता नतबा अतै मागे मिनरल्स और कई करा मयाम एक्सट्रैक्शन की करिगे कइनो मयाम लेरम सिता नतबा अतै इशु अखोई खंगदब सु लेरम याइको खन नैनबदा याउदबा अतै मखा ताना सु लेरम या अदु अखोइना बेसिक ओइबदा इंडिया की सुम इंटरेस्ट खरना मरम ओरगा अखोई प्रॉब्लम सिंगसे थवइनमकी आर्टिकुलेट तौबा प्रॉब्लम अमरा हाइना अखोइना खनबदो हौजिक प्रेसिडेंट ना सिंगी ओइबा तोंगानबा बजेट एक्सेप्ट तौबगी एक्नॉलेज तौबगी हाइतारेने एक्नॉलेज तौबगी पोट अमा लाइसे होय मसिना अखोई प्रमाण तौरगा उद्लबने आबा मसे एग्जांपल ओइना ngरang अखोई मतम खरगी ममांगदा मणिपुर दा अखोई लाकपिरम प्राइम मिनिस्टर मोदी ना मणिपुर की सेसिदा माना पैकेज लाउथोकपा मतमदा चिंगी ना पैकेज असु अदुगा तंपाकी ना पैकेज असु एना सुमाइना तोंगान चिंग अमसुंग तम खाइरगा पैकेज थमंबई वफम लेग्रामनेवा सिफावबदसु मोदी ना मणिपुर कंदोरिमनी मोदी ना मणिपुर कंदोरिमनी हायना सिरा सुम लैयबा अखोई कनो स्टेट स्टेशना opposition na madugi opposition kharana amu madu chumde haijaba taragasu modi na manipur kandori ni haiba potse si si factor ama state se chauna leyaba modi na manipur kandori si siraba modi na manipur kannana bagi potse jingi oiba budget ama acknowledge tawe na president na tholak potse president na direct ekta acknowledge tawe na ekta haiba yaba nati madu recommend tawrimi president na du president na tori se taunana ba somda यूनियन कैबिनेट तक रिकमेंड तौरमनी होम मिनिस्टर तक रिकमेंड तौरमनी अदुगा प्रेसिडेंट की वाफम दो लाइबनी अदुई तारगदी मोइने स्टेट सिदा करम मियंग ना येंगी करम विजन ना येंगी करम मखो ये ऑप्टिमिज्म नो स्टेट सिदा लेरिसे हाबसे होजिकी थबक सिना नाखै सेंग ना उत्रिब्राबा स्वाइ फोबसी यौरबसिदा मोदी दगे मणिपुर की फ्यूचर कनगदोरिमनेना बीजेपी दगे मणिपुर की फ्यूचर कनगदोरिमनेना शुम खानबगी वाखन लोनसे मसिमदी थादोकप चुमद्रिब्रा एजो अल अखोई पुनमकी होइबा यूनाइटेड होइबा
political tongan ba India da leba political party sing adu ki khena ba magi political benda ta gi pot ado hauji ki manipur gi leba manipur kai gatra kai roitra ado kai na bi khongthangom da sum matam sang na sum tam na sum lakhriba sigi sari job kano se si yenga kanda akoi sire da unity politics sam darkar leitri brasinita mai magi politics kel party sigi khena ba wakhalon sing tu da akoi sire ek tong leiba taragadi manipur future te leira roi wani defam thui bro hoi adu swai tan ja siro phadadi ai akoi ki people da ai kai khomna na people da appeal tawning he akhoi punamaki akhoi manipur kanba panba punamaki oiba collective akhoi kanoma awakani nama akhoi wake up ma akhoi manipur khunai sida mathau tare ba sinatragadi future lai hoi political party singsina BJP ge timna modi na manipur kandorim ne na akhoi loina bakshi modi ge daya de gi lakadam ne na setting tho leiba aduga opposition kamuna akhoi BJP ge mayokta laukhong ga leiba ani gi political vendetta ge ani gi potse si na sumang thar ga chat patar ga di we are roy ana center da rely to da center ki oiba decision da rely to da ba ai khoi gi oiba independent policy ma isana semjara ka paikhat ba adumba makhal ge that kind of politics ama political leadership ama manipur khunai da puthoga akhoi chap chana akhoi center ki sumba akhoi manipur thugai na ba akhoi staff mathang lai se akhoi mayok na ba semcha pham thui nakala moromda sirala agana manipur kai loi haiba ado somna kan da tau thorak na chingi budget tongana accept to haradi magi separate administration ido chingi budget ama accept to ba chingi budget ama acknowledge to bu separate administration na tri braba see the separate administration haiba wahidu ta dragasu budget accept the acknowledge to hala adi makhoi separate budget acknowledge to re haira agati aduna traba separate administration haisi adu gi makha tarak pada education gi mai pesa tongan lakhani mai sumai department khuding ma ki PWD gi or health ki or ontraga department khuding ma ki home gi or mai magi kano sing du gi tongan ba budget makhoi gi ba lakh ga ne wa la agati separate administration haisa adu na tabra ko siwa siti manipuri da ga khoi tan bati nate leiba kaya nungai ra roi haiba tanbai wabudi nate adu leibadi kya nungai roi haiba adu ga manadri bra separate administration di nate adu ga chingi budget ti akhoi acknowledge to yana president haigal agadi shwai so khoi praja si confused to khisra ba si yam serious waina khoi punamak na wakan khan ba duga khoi chapchaw khong tha ma long ina bagi matam dudi oire haba adu gi wafam no ai phongdok sake hoi thagajre loisalak podo zaten takna thambiyo manipur da hojik law and order ki phibam amasung political gi oiba tangdu leita da bagi awa ana kaya si national people's party NPP na mayok na ba same sa do na leire haina khoi gi Meghalaya gi chief minister amasung NPP ki chief Conrad K Sangmana phongdok libo ofam se do za political gi benefit ki oidore brahma ki statement jakar maina lobbying za kai ofam thambini paper tiger gi wanita manipur ye leribo politics sitabu Conrad Sangmana kari tawdo rimno da my space sama kanna bagi my space sama phangna bagi adum khara ngang ba khara adum magi statement khara thokpa adum khara tawba du gi wani karamba NPP ye ba khoi dol si khoi manipur da lerakpadagi mogi kano si politics lerakpadi karamba effective hoiba karamba significant hoiba manipur gi politics karamba responsibility wo low raba ke da adum matam gi khoi kano tawbagi khoi power paina na bagi power paina na bagi lambi dai da sum khoi sum hi ga honara ka group of people khara legislature khara sum to hi do tong sum chatpai wani space ama kanna bagi sum wa khara ngang bagi wani ado sa yam kanna significant oi ba local khanna nei na ba ya ba wa na te da NPP gi was admai tham sake hoi thaga jero za oza gi chilla ba tam kya bu su kai thok pidana tharama si bo mapung phan bi bagi da ma ta oza bo hninga leitana thaga jero za thaga chari matang asida news analysis loisinjare mityeng tapiri ba punma puso amukana thaga jeri
Class 12 amasung graduate loiraba mahirosinggidamakta Germany-da hospital program tamba yabagi khudongchaba pisari hairiba program sing adudi ahanbada accountancy hairiba stream asida tamnabagidamakta commerce background leibaga loinana 60% fangba oigedabani anisubada hotel management hairiba stream asida tamnabagidamakta any stream da 50% fangba oigedabani ahumsubada electronic engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani marisubada mechatronic engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani mangasubada construction engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani taruksubada automatic mechatronic engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani taretubada electrical engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani nipansubada medical technician radiology assistant MTRA tamnabagidamakta any stream da 50% fangba oigedabani mapansubada medical assistant amasung tara subada nursing haribasing asi tamnabagidamakta 12 natraga graduate loirabasingna apply toba yagani loinana hariba program sing asi tamba mahiroi singna thagi oiva stipend listing 100 dagina 1 lakh phawba chahi ahum phangani loinana 100% job guarantee in Germany da oigani loinana 100% education loan to support tawjagani akupa marol gidamak 7005 063196 ta contact tawbirau